Manipur Top 20 News na tungan-tungan ba reliable source hindi ko charga. Mata-matang di oiba mari oiba ipaw sin patukan kan hanjay. Sel ning basidi si khraga lore. Laipak ning badi mongthom da ira nai lairik mayek oi hawi panthongna asul phongdor ki. Miyoi bigi mapok maitai gi punsi la na chatlore si lamuk nga haloi si angan badamit pangbani maitai salai taret amam badamit pangbanate. Mi ama oina marup ama sagonaraga hingba tarbadi lining sagona pumthui. Lining sagona badi isa isa gi lamdam nuksiba mathau tai. Laipak ning basidi mi mapok ekhogi ithaudangi mi amoina hinglaga lining khangdaba aigi lamdam masak khangdaba ongnam phambu nungsidaba haibasi mi nungsi chendaba manai mi ahingba ekhodi irei pak ning ba haibasi ekhogi ithau oribani lai aigi kurupki lining da ningjaba laipak ning bani lining bana khubam kalli ahan bada malem lagi khubam bu ningi malem sigi mataktani lagi mafum oriba lagi khubam kalli bani sel ning basidi si khraga loire mioi bani na laipak ning badi mongphambu iranai lairik mayek oi hawi haina nongpok jimuthong maitai laikol thalosi pilok langmai ching imphal nongpok talai ba lai oi ba pathongna suna phongdor kai aina pangthok liba ithok maming thonbada maitai maming thonbasi laipak ning bani maitai nga yok labusu maitai gi fi sarga puthok labusu laipak ning bani maitai gi laipak da namna ba laisa yoli basi su laipak ning bani maitai gi maming ko basi su laipak ning bani hawiki maitai ekoi lonyan yaudana maitai lining ba mitop mian cha lining yahandaba yaraba matamni lining ba lagi khubam lining gi manakta u pambibu kalli yokhatli lagi mahumda thaba yaba usat khangi maitai koidi taren pambina lagi taidong pham oi lai tharabasu lainam nungsiba lasak khangna phajaba thai chaba yaba uhai pambi yerhu uhai thai haribasi lagi laifam dani aina ningba laifam da thabani migi ingkol da thaba te lairam khong ithai laukhong lagi ikon iram khonglam haiban singba singsi malem aigi lamdam aigi laipak kan bani lining ba haibasi nupa nupi punamak nasu ninggadabani tansu kangadabani kanpham thui pokpa siba hingbagi mafum oiriba aigi laipak mapu yumbu lamdam sigi apunba lamdam kan ba haibasi laik tambadasu yawgadabani mifam phamba kudimaktasu wakalon si pigadabani hingliba mifum kudimakta lo na yani laik na yani laipak ningbada lana khanba haunade achumba khongthang ni haina khangadabani lengak mapuna yarga magi lamdam du kannabgi damak lining ngak na chatli ina chakcha lo semli pijet laiteng kanduna thami purup ki yelhumi dagi leijaba posak ayambabu sariba mipum kudimakna mana piduna national amasung international gi thakta piri patma sarina chingbana mana kya piduna manghan danabgi damakta saktam kyabu yokali ariba posak lerambabu sargam yamda khangan ba haibasi purup tubu kalibani lepak tubu masak taklibani maitai ekhoigi oibada amatadi watana leiraga manipur oina khangkibasina maitai ekhoigi purup sonbu oi manipur sina lam oina khanaraga purup mayam ama manipur da leiraga su masagi saktam masak takliba masigumba maitai ekhoibu masak takpa ngamna bohonasi english hindi news haiduna atopa purupi lol takpa news su leiri masigumba maitai longi pau sandokpa haigadi manipuri pau haiduna sandok maitai lon nganglibani aranba ngangdabanina malemda leiriba mi khudimakna misak khangba engani maitai ekoi masak taksi leipak ningbasu maitai loni manipur ningsi haide leipak ningbagi isai tangdamnagani haina iraga purakibasi maitai loni aduga maitai longi chefong haiba phongdoklagadi maitai lonsi atopana khangbadagi maitai haibasi khangba helkani laudagi phauksatpa munba ngaibadi hongna sani nga chawba ngaibasu hongna sani ai munba ngaibasu hongna sani maitai oibadadi hayeng ngai pamthokti isada mina wang hangba khudimakta ai maitai purupni haibasi kumringaida yamna laina khungbani ising thake chak chage ibungo ibema isa isu chin inau haiba ichindagi toina palliba ekhoina maitai oidaba haibasi isada awatpa ama leiba asoiba mini miyamna haina kigani maitai bu thawoibana maitai leipak kalamgani haibasi maitai ekoi pungamona thajaba thamsi mi ahingba khudingmak loina sikhini sidaba yaroi maitai lining di siroi maitai haiba wahai asisu siroi lining thoningba maitai group lerami haibasisu maitai na haidabasu laik na harkani hamdol phamnaiba leipak ki luching purelna lariki matung ina logi matung ina manipur gi khanbadadi kaide kanphum thui laini khudimak tikai khumnaphum thui purup khudimak chawkhatnaba senphum thui leipak amagi mapu oirubana maitai gi phamdol phamnaibana maitai gi wangang bada maitai laini gi maramda wangang bada layeng leiton hek kakpasi kaphum tokte
ꯂꯩꯁꯥ ꯅꯝꯂꯒ ꯆꯠꯄꯗ ꯑꯁꯣꯟꯕꯒꯨꯝꯅ ꯃꯤꯅ ꯈꯟꯕ ꯌꯥꯎꯔꯛꯂꯤꯕꯁꯤ ꯈꯟꯐꯝ ꯊꯣꯛꯇꯦ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯆꯠꯄ ꯌꯥꯝꯅ ꯂꯩ ꯃꯩꯇꯩ ꯂꯩꯄꯥꯛꯇ ꯂꯩꯁꯥ ꯅꯝꯕꯗ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜꯅ ꯂꯩꯁꯥ ꯅꯝꯅꯤꯡꯕ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯃꯩꯇꯩ ꯂꯨꯆꯤꯡꯕ ꯅꯨꯃꯤꯠ ꯊꯥꯒꯨꯝꯅ ꯃꯉꯥꯜ ꯊꯣꯛꯄ ꯃꯩꯇꯩꯒꯤ ꯄꯨꯌꯥꯔꯤ ꯑꯣꯏ ꯃꯩꯇꯩꯒꯤ ꯄꯨꯌꯥ ꯍꯜꯂꯛꯑꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯩꯇꯩ ꯑꯣꯏꯍꯟꯅꯕ ꯃꯩꯇꯩ ꯂꯩꯄꯥꯛ ꯀꯟꯅꯕ ꯃꯩꯇꯩ ꯐꯨꯔꯨꯞ ꯀꯟꯅꯕ ꯃꯁꯛ ꯇꯥꯛꯄꯗ ꯃꯄꯣꯛ ꯃꯁꯛ ꯈꯪꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯆꯪꯏ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯕ ꯌꯥꯝꯅ ꯍꯥꯎꯏ ꯃꯩꯇꯩ ꯄꯤꯕꯥꯅ ꯏꯔꯥꯠ ꯏꯁꯣꯟ ꯄꯥꯡꯊꯣꯛꯄ ꯃꯩꯇꯩꯂꯣꯟ ꯁꯦꯡꯅ ꯉꯥꯡꯕ ꯏꯄꯥ ꯏꯄꯨ ꯂꯥꯏꯅꯤꯡ ꯂꯥꯏ ꯍꯧꯔꯛꯂꯣꯟ ꯇꯥꯕ ꯐꯪꯏ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥ ꯏꯄꯥꯒꯤ ꯋꯥꯔꯤ ꯂꯤꯗꯨꯅ ꯂꯥꯟꯅ ꯊꯧꯔꯝ ꯇꯧꯕꯗ ꯏꯃꯥ ꯏꯄꯥꯕꯨ ꯅꯨꯡꯁꯤꯕ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯕ ꯇꯥꯕ ꯉꯝꯃꯤ ꯃꯤꯇꯣꯞ ꯃꯤꯌꯥꯟꯒꯤ ꯁꯣꯜꯂꯒ ꯀꯥꯏꯅꯔꯝꯗꯥꯏꯗ ꯄꯤꯔꯥꯡ ꯇꯥꯕꯁꯤꯗꯤ ꯂꯩꯁꯦꯟꯗꯨꯅ ꯇꯥꯕ ꯄꯤ ꯅꯠꯇꯦ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯥꯛꯇꯨꯃꯛꯇꯗ ꯆꯦꯟꯊꯔꯛꯄ ꯄꯤꯔꯥꯡꯅꯤ ꯂꯥꯏꯁꯣꯟꯅ ꯑꯃ ꯁꯣꯜꯂꯤ ꯀꯞꯄꯅ ꯑꯃ ꯀꯞꯄ ꯃꯩꯇꯩ ꯑꯩꯈꯣꯏ ꯂꯝꯕꯤ ꯂꯥꯟꯅ ꯆꯠꯂꯤ ꯃꯩꯇꯩꯒꯤ ꯂꯝꯕꯤ ꯆꯨꯝꯅ ꯆꯠꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯃꯩꯇꯩꯁꯤꯡ ꯃꯤꯅ ꯃꯩꯇꯩ ꯑꯣꯏꯁꯤ ꯈꯣꯜꯂꯥꯎ ꯄꯤꯔꯒ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯏꯔꯣꯝꯗꯣ ꯃꯩꯇꯩ ꯑꯣꯏꯖꯒꯗꯕꯅꯤ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛ ꯃꯩꯇꯩꯒꯤ ꯄꯨꯟꯁꯤ ꯂꯥꯟꯅ ꯆꯠꯇꯨꯅ ꯂꯝꯃꯨꯛꯅꯔꯣꯏꯁꯤ ꯍꯥꯏꯅ ꯄꯟꯊꯧꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯄꯥꯎꯗꯝꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯤꯌꯥꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ